2 ꯇꯥꯔꯦ 2ꯒ ꯃꯤꯅꯤꯠ 10 ꯇꯥꯔꯦꯕ ꯆꯥꯛ ꯆꯥꯏꯌꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯏꯠ ꯊꯥꯗꯣꯛꯀꯦ चंगकपगा लाइक तौबीरमे थैंक यू कनानो थोइबा नुसिबा लाइक है थैंक यू थोइबा चकचाराबो चिचे चकचागे तौरी थैंक यू थोइबा चिचे चकचागे तौरी इंजुंगे मसिदि मैम थोइबा चकचाराबो कई इंजांग चारके इसिंग साबक्त्रिबा कनम तौरी थोइबा चकचाराबो कई इंजांग चारके लईबो चकचाइगेको चाकसे इंगमना बरे मांगे गुड डे थैंक यू चे दबापीबगी जे हातम तुमिन्ना थारिमी ए साइदमदा टू लाइक तौबीबगी थैंक यू चकचारे हाय जंगा साइ कोनम आइसु चारे आई चाके इंगमना बरमेबो थिदोई ngeda खिता चागे हाइबा चासे वाउना कइनोगी मकोंग मरु अम थोंगे चासे वाउ मोसोनी मकोंग मरु अम थोंगे देगी बाजार जावरे चासे वाउ इंगना बरमे Bujur budi ingman bora. Cie jam hao ni ai ba. Oh, nongo tami da si. Cie thonga bijage. Cie chosma jaw di pangam ji ba hamra. Ai chosma tek tho kara ba ka. Adu nakna pa na ba ina bek ta thumi ba. Ai chage thidonga setting doringe chaka wa ingna barama. Cie na tomda chari do atoi di ibai hoi angang gudi aina bai ja akogi noi chan ahan duga adoi noi ibai ge na ba ko. Noi chan di college sakhare adu noi ibai na office sakhare. Adu ai thomda ni. 바람도 이제 눈에 이 돈으로 비로 짝짝 닝니야 봐 금방 짜도 니야다 미나 눈부 도이니 근데 그 인양 잘하게 굿
Ibai kay thabak no che haiba o ibai se international logistic courier service ki ne ma BDM oi dia ba ko business development manager oi na ka no gi Bangalore si ka ne export import ka tawdra ne adugi thoiba nungsiba like to bide thoiba thank you like to bibagi tomthin baya tomthin thank you ma'am bibagi good afternoon thoiba ne hello hi nene nita hi kaure tomthin na nene sakchari no ma'am bibagi de mongda jam thakachari ko jam nungai re like dan to bibagi thank you ai sakchari ba ai sakchari ai chak thidoga kano to setting tawring da kano to chak ka pung na we me KMC ne haiba ꯑꯩꯒꯤꯁꯦ ꯀꯩꯅꯣꯒ ꯔꯧ ꯃꯀꯣꯛꯀ ꯃꯣꯁꯣꯔꯤꯒꯝ ꯊꯣꯡꯉꯦ ꯑꯗꯨꯒꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯊꯣꯡꯉꯦ ꯑꯗꯨ ꯀꯔꯤ ꯉꯧꯊꯣꯡ ꯑꯃ ꯇꯧꯔꯦ ꯑꯗꯩ ꯇꯟ ꯑꯃ ꯌꯥꯎꯔꯦ ꯑꯗꯩ ꯆꯥꯛ ꯈꯔꯒ ꯒꯨꯗ ꯏꯚꯅꯤꯡ ꯕꯆꯦ ꯌꯥꯝꯅ ꯏꯪꯉꯦ ꯉꯁꯤꯗꯤ ꯀꯩꯕ -28 -28 21 ꯋꯦꯌꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯣ 21ꯅ ꯌꯥꯝ ꯏꯪꯕ ꯀꯧꯗꯦ ꯒꯨꯔꯗꯤ ꯑꯩꯈꯣꯏ ꯃꯆꯟ ꯍꯣꯏꯅ ꯁꯤꯂꯣꯡꯗ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯅꯣꯏ ꯏꯕꯥꯏꯒꯤ ꯐꯣꯟ ꯂꯥꯛꯁꯟꯗꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯃꯌꯥꯝ ꯂꯩꯔꯤꯕꯣ ꯅꯣꯏ ꯏꯕꯥꯏꯒꯤ ꯐꯣꯟ ꯂꯥꯛꯁꯟꯗꯅ ꯌꯥꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯒꯨꯔꯗꯤꯞꯅ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯂꯩꯔꯤꯕꯣ ꯆꯦ ꯂꯩꯔꯤ ꯍꯥꯏꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯒꯨꯔꯗꯤꯞ ꯅꯣꯏ ꯏꯕꯥꯏ ꯐꯣꯟ ꯇꯧꯔꯛꯏꯕꯅꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯔꯨꯕ ꯒꯨꯔꯗꯤꯞꯇꯤ ꯖꯣꯕ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯣ ꯒꯨꯔꯗꯤꯞ ꯊꯕꯛ ꯇꯧꯔꯕꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛꯀ ꯇꯝꯃꯤꯕꯣ ꯆꯦ ꯑꯩꯗꯤ ꯕꯦꯡꯒꯂꯣꯔ ꯑꯗꯣꯝꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯍꯩꯅꯗꯦ ꯍꯣꯏ ꯒꯨꯔꯗꯤꯞ ꯃꯣꯏꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯩꯁꯨ ꯍꯩꯅꯗꯦ ꯑꯩꯈꯣꯏ ꯆꯥꯔꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯉꯥꯛꯇꯅꯦꯕ ꯆꯦ ꯑꯩꯗꯤ ꯆꯦꯛ ꯁꯨꯔꯤꯌꯦ ꯍꯥꯏꯕ ꯆꯦꯛ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯣ ꯀꯩꯅꯣ ꯆꯦꯛ ꯁꯨꯔꯤꯌꯦ ꯍꯥꯏꯕ ꯑꯣꯀꯦ ꯕꯦꯡꯒꯂꯣꯔꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯎꯇꯦꯕ ꯍꯩꯅꯗꯦꯕ ꯍꯩꯅꯕ ꯀꯥꯡꯕꯨꯗꯤ ꯍꯩꯅꯒꯅꯦꯕꯀꯣ ꯑꯩꯗꯤ ꯆꯤꯆꯦꯗꯤ ꯍꯩꯅꯗꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯆꯥꯏ ꯑꯗꯨꯝ ꯈꯖꯤꯛ ꯈꯔ ꯑꯗꯣ ꯑꯩ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯁꯥꯎꯠꯀꯤ ꯆꯥꯛ ꯌꯦꯟꯁꯥꯡꯒ ꯊꯣꯡꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗ ꯊꯣꯡꯉꯦ
시모가다 시모가 다다가 베르메 타 아니묵 하이바 시가 베르미라 벵글로르다 뭘 부상 나나 कर्नाटक की शिमोगा डिस्ट्रिक्ट फेर में हाइबा चे है चेसे खंगे दुगी डिस्ट्रिक्ट तो काय ना ना अच्छा वो हम निना करम डिस्ट्रिक्ट ना खंगे ना नोदी मणिपुर दम सूरी मी को हौजी मणिपुर की इरांग कमाई माइन दौरिगे न्यूज़ ना अमा दना अमा अदुम हाई कमाई दौरिगे इरांग दी चे मणिपुर दा सूरी है ओके अदो हौजी गुरुदेव मणिपुर की दरबार मरक तो सूबा चाबा दो प्रॉब्लम होइद्रा अखोई थबक सूबदगा प्रॉब्लम होइद्रा हाइबको अखोइना ताबददी जाम कीना तायबा अदो अइने दुम उजबददी वीडियो मयाम सेमैदना चाबैसु सेमी अदोइदि थोंबयु सेमी कोइबगिसु सेमी अदोगि चथोकसिन वों खोंदोंबा चाकौबा पुरमक तौनरियाबको अदुना हंगिनेबा सोमदना लान तौयेना हाइदुगा पुरमक जाब्रा आइना हंगिबा साइड ममदा ओइराइना ताबगा उबगा मयाम खिनैदो ꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯗꯤ ꯏꯔꯥꯡꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯅꯪꯅ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯒꯨꯔꯨꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯊꯧꯕꯥꯜꯅꯤ ꯍꯥꯏꯕ ꯊꯧꯕꯥꯜ ꯒꯨꯔꯨꯗꯦꯕ ꯅꯣꯏ ꯊꯧꯕꯥꯜꯒꯤ ꯀꯩꯅꯣꯒꯤ ꯃꯧ ꯑꯃ ꯑꯩꯈꯣꯏꯗꯨꯒ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯒꯨꯍꯥꯇꯤꯗꯒ ꯂꯩꯔꯛꯄ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ ꯊꯧꯕꯥꯜꯒꯤꯅꯦꯅ ꯍꯥꯏꯕ ꯆꯤꯆꯤꯁꯨ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯡꯖꯪꯃꯩ ꯍꯥꯏꯕ ꯃꯐꯝꯗꯨꯒ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯐꯝꯒꯗꯤ ꯂꯣꯏ ꯀꯥꯎꯔꯦꯗ ꯑꯃꯨꯛ ꯂꯥꯛꯅꯤꯡꯉꯦꯕ ꯀꯣꯏꯕ ꯆꯦꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏꯕ ꯆꯦꯆꯦ ꯑꯦꯛꯆꯨꯋꯦꯂꯤ ꯖꯥꯔꯤꯕꯣꯟꯒꯤꯅꯤ ꯑꯩꯁꯦ ꯖꯥꯔꯤꯕꯣꯟꯒꯤꯅꯤ ꯊꯧꯕꯥꯜꯒꯤꯗꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯔꯥꯃꯦꯁ꯭ꯋꯔꯤ ꯀꯧꯏ ꯔꯥꯃꯦꯁ꯭ꯋꯔꯤ ꯅꯨꯄꯤꯗꯣ ꯔꯥꯃꯦꯁ꯭ꯋꯔꯤ ꯀꯧꯋꯦꯕꯀꯣ ꯃꯣꯏ ꯁꯥꯒꯩꯁꯦ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏ ꯃꯥꯜꯂꯦ
ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯇ ꯇꯧꯕꯤꯔꯝꯃꯣ ꯈꯪꯕ꯭ꯔꯣ ꯔꯥꯃꯦꯁꯣꯔꯤ ꯉꯥꯔꯤ ꯌꯥꯝꯃꯝꯅꯦꯕ ꯉꯥꯔꯤ ꯌꯥꯝ ꯁꯥꯒꯩꯒꯤ ꯃꯣꯏꯁꯦ ꯄꯨꯝꯅꯃꯛ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕꯖꯥꯠꯅꯦꯕꯀꯣ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯧꯅꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯝꯃꯅ ꯂꯧꯔꯛꯏꯅꯤ ꯑꯩ ꯀꯩꯅꯣꯗꯤ ꯍꯦꯡ ꯆꯥꯏꯕꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯍꯦꯡ ꯆꯥꯏ ꯆꯦ ꯍꯥꯎꯕ꯭ꯔꯣ ꯍꯥꯏꯕ ꯍꯥꯎꯏ 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 ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯌꯨꯛꯇ ꯊꯣꯡꯕꯅꯤꯅꯅꯦ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯆꯥꯔ ꯌꯥꯕ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥꯕ ꯐꯪꯉꯦꯕ ꯑꯌꯨꯛꯁꯦ ꯑꯌꯨꯛꯇ ꯅꯣꯏ ꯏꯕꯥꯏ ꯇꯤꯐꯤꯟ ꯄꯨꯕꯒꯤ ꯊꯣꯡꯕꯗꯣ ꯑꯗꯨꯒ ꯊꯣꯡꯕꯅꯤꯅ ꯕꯥꯔꯣ ꯃꯇꯝꯗ ꯍꯦꯛꯇ ꯑꯏꯪꯕ ꯑꯣꯏꯌꯦꯕ ꯅꯪꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯍꯥ ꯒꯨꯔꯗꯦꯕ ꯅꯪ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯌꯦꯟ ꯍꯥꯏꯕ ꯑꯣ ꯍꯣ ꯍꯥꯎꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯔꯥꯡ ꯌꯦꯟ ꯆꯥꯏ ꯑꯩꯅ ꯉꯔꯥꯡ ꯍꯣꯇꯦꯜ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤ ꯊꯥꯡꯒꯠꯀꯅꯦꯕ ꯉꯔꯥꯡ ꯍꯣꯇꯦꯜ ꯑꯅꯧꯕ ꯍꯥꯡꯉꯦ ꯍꯥꯏꯅꯅꯦ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯂꯧꯔꯨꯏꯑꯕ ꯌꯦꯟ ꯐ꯭ꯔꯥꯏ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯂꯧꯔꯨꯏ ꯉꯔꯥꯡ ꯖꯦꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯉꯔꯥꯡ ꯆꯥꯔꯨꯕꯩ ꯉꯝꯗꯅ ꯒꯨꯔꯗꯦꯕ ꯀꯩꯅꯣꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯏꯪꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯕ꯭ꯔꯥ ꯑꯣ ꯏꯪꯉꯤ ꯍꯥꯏꯕ ꯉꯁꯥꯏꯗ 21 ꯂꯩ ꯍꯥꯏꯕ ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ
ꯑꯩ ꯀꯣꯟ ꯐꯦꯡꯗꯣꯛꯀꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯀꯣꯟ ꯐꯦꯡꯉꯤ 이싱 먹으려고 하는데 아직 땡기지 이싱 지나더라고 ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯒꯨꯔꯗꯤ ꯂꯩꯔꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯁ꯭ꯇꯦꯟꯁꯦ ꯀꯥꯏ ꯆꯠꯂꯝꯒꯅꯣ ꯄꯣꯠ ꯊꯤꯕꯁꯤꯅ ꯍꯦꯟꯅ ꯋꯥꯖꯔꯦ mày mày bố ꯒꯨꯔꯗꯤꯞꯇ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀ꯭ꯋꯥꯒꯁꯨ ꯏꯆꯦ ꯑꯃ ꯆꯥꯔꯤꯒꯦ ꯒꯨꯔꯗꯤꯞ ꯂꯩꯔꯤꯕ ꯅꯪꯕꯣ
ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯆꯥꯛ ꯆꯥꯏꯉꯩ ꯃꯤ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯕ ꯈꯪꯗꯦ ꯃꯤ ꯑꯅꯤꯃꯨꯛꯒ ꯂꯥꯛꯑꯝꯕꯅꯤ ꯒꯣꯔꯗꯤꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯂꯩꯔꯤꯕꯒꯤ ꯅꯪ ꯋꯥ ꯉꯥꯡꯉꯛꯇꯗꯨꯒ ꯀꯣꯃꯦꯟ ꯄꯤꯔꯛꯇꯗꯨꯒ ꯑꯩꯅ ꯃꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅꯕ ꯃꯇꯝꯅꯦꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯐꯖꯅ ꯇꯨꯝꯅꯔꯝꯃꯅꯤ ꯍꯧꯖꯤꯛ ꯒꯨꯔꯗꯦꯞ ꯅꯣꯏ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯗꯣꯝꯇꯔꯣ ꯃꯃꯥ ꯄꯄꯥꯒ ꯂꯩꯕ꯭ꯔꯥ ꯃꯣꯏꯅ ꯂꯥꯏꯞ ꯊꯥꯔꯒ ꯕꯕꯜꯁꯀ ꯀꯩꯒꯤ ꯃꯌꯥꯝ ꯊꯣꯛꯍꯟꯕꯗꯣ ꯀꯥꯏ ꯊꯥꯔꯒ ꯊꯣꯛꯍꯜꯂꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯣꯟꯗ ꯊꯝꯃꯒ ꯉꯥꯛꯇ ꯍꯤꯞꯈꯤꯒꯦ ꯒꯨꯔꯗꯦꯞ ꯑꯩ ꯆꯦꯆꯦ ꯑꯗꯨꯝ ꯊꯝꯒꯦ ꯅꯪꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯖꯧꯑꯕꯀꯣ ꯑꯩ ꯊꯥꯗꯣꯛꯑꯒ ꯉꯥꯏꯍꯥꯛ ꯊꯝꯈꯤꯒꯦ ꯉꯥꯛꯇ ꯍꯤꯞꯀꯦ ꯑꯩꯁꯨ
ꯑꯩꯁꯨ ꯉꯥꯛꯇ ꯍꯤꯞꯈꯤꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛ ꯁꯨꯖꯔꯣ ꯑꯩꯒꯤ ꯖꯤꯕꯤꯁꯦ ꯈꯨꯋꯥꯡ ꯑꯃ ꯁꯦꯠꯇꯤꯡ ꯇꯧꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯄꯔꯁꯟ ꯑꯃꯒ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯑꯃꯤꯅ ꯉꯥꯛꯇ ꯍꯤꯞꯄꯤꯒꯦ ꯑꯗꯨ ꯉꯥꯛꯇꯪ ꯊꯝꯒꯦ
Atamda good afternoon. খাওয়া দাওয়া শেষ নেই দা খাওয়া দাওয়া শেষ আপনার তন্দা এক লাইক করিয়া দেন অফিসে আসছি ওকে লঞ্চ করছো তুমি হ্যাঁ করছি দা এখন মাত্র খায়া শেষ হয়েছে আমি এখন আপনার খাওয়া দাওয়া শেষ নেই দা গুড থ্যাংক ইউ ওই শেষ হয় না ওই শেষ হবে ওকে আজকে কি কি দিয়ে খাইছো দাদা ডাল ইয়া মাছ ইয়া মাংস কি দিয়ে খাইছো আজকে